ꯌꯥꯝꯅ ꯀꯥꯟꯅꯕꯒꯤ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯎꯠꯀꯗꯧꯔꯤꯕꯅꯦꯕ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗ ꯑꯦꯗꯤꯛ ꯆꯪꯅꯕ ꯑꯥꯔꯠ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯊꯥꯡ ꯑꯃꯗꯤ ꯇꯥꯁꯤ ꯌꯥꯎꯏ ꯊꯥꯡ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯃꯛꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯂꯧꯏ ꯑꯃꯗꯤ ꯇꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯃꯛꯅꯤ ꯍꯥꯏꯅ ꯂꯧꯏ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯤ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯏꯅꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯤ ꯌꯣꯛꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯡ ꯇꯥꯕꯨ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯃꯍꯩꯗꯨꯗ ꯇꯝꯕꯤꯔꯤꯕ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡꯗꯨꯗ ꯊꯥꯡ ꯇꯥꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅೋ ꯊꯥꯡ ꯇꯥꯗ ꯇꯝꯗꯣꯔꯤꯕ ꯍꯥꯏꯕꯁꯤ ꯈꯛꯁꯤ ꯈꯥꯁꯤꯒ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯇꯝꯗꯣꯔꯤꯕꯒꯤ ꯃꯍꯩꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯀꯌꯥ ꯇꯥꯛꯄꯤꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯈꯪꯖꯔꯕ ꯃꯍꯩꯔꯣꯏ ꯍꯥꯏꯕꯗꯤ ꯈꯔ ꯃꯄꯨꯡ ꯐꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯈꯔ ꯈꯪꯖꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏ ꯏꯁꯥꯗ ꯏꯐꯦꯛ ꯇꯧꯕ ꯃꯇꯝꯗ ꯉꯥꯛꯊꯣꯛꯆꯒꯅꯤ ꯊꯥꯡ ꯍꯥꯏꯕꯁꯦ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯂꯩꯇꯦꯡ ꯊꯥ ꯍꯥꯏꯕ ꯑꯃꯅꯦ ꯂꯥꯡ ꯊꯥ ꯍꯥꯏꯕ ꯑꯃꯅꯦ ꯂꯥꯡ ꯊꯥ ꯍꯥꯏꯕꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯊꯥ ꯂꯩꯇꯦꯡ ꯊꯥ ꯍꯥꯏꯕꯅ ꯑꯩꯈꯣꯏꯅ ꯂꯧꯀꯣꯏ ꯁꯥꯕꯗ ꯖꯒꯣꯏ ꯁꯔꯨꯛꯄꯗ ꯁꯤꯖꯤꯟꯅꯕ ꯊꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯦ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯉꯩ ꯃꯇꯝꯗꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤꯁꯤꯕꯨ ꯀꯩꯒꯨꯝꯕ ꯉꯁꯤꯗꯒꯤ ꯍꯧꯅ ꯄ꯭ꯔꯤꯖꯔꯞ ꯇꯧꯕ ꯇꯥꯔ ꯃꯤꯌꯥꯝꯅ ꯍꯦꯟꯖꯟꯕ ꯉꯝꯗꯕ ꯂꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯤꯁꯤꯅꯁꯨ ꯄ꯭ꯔꯨꯐ ꯇꯧꯋꯤ ꯊꯥꯡ ꯇꯥꯁꯦ ꯃꯨꯠꯊꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯊꯥꯡ ꯇꯥꯁꯦ ꯄꯥꯝꯃꯤ ꯀꯩꯅꯣ ꯇꯧꯅꯤ ꯃꯔꯝꯁꯦ ꯁꯤꯒꯤ ꯃꯔꯝꯁꯦ ꯀꯩ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯍꯥꯟꯕ ꯃꯨꯠꯊꯔꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯊꯥꯏꯅ ꯕ꯭ꯔꯤꯇꯤꯁ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯍꯦꯛ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯔꯨꯜ ꯇꯧꯁꯜꯂꯛꯄꯗꯒꯤ ꯊꯥꯡ ꯇꯥꯁꯦ ꯀꯩꯝꯇ ꯆꯩ ꯐꯥꯎꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯆꯩ ꯐꯥꯎꯕ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯗꯦꯕ ꯂꯣꯏꯅꯃꯛ ꯖꯦꯜꯗꯒ ꯊꯝꯖꯤꯜꯂꯒ ꯑꯗꯒꯤꯗꯤ ꯊꯥꯡ ꯇꯥ ꯑꯍꯩꯕ ꯑꯣꯖꯥꯁꯤꯡꯁꯦ ꯀꯧꯈꯠꯂꯒ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯩ ꯃꯨꯠꯊꯔꯨꯔꯦ ꯐꯅꯌꯥꯝ ꯀꯨꯏꯅ ꯅꯝꯁꯤꯜꯂꯨꯔꯒ ꯊꯝꯕ ꯃꯇꯝꯗ ꯆꯤꯡꯗ ꯃꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯇꯨꯃꯤꯟꯅ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯇꯝꯍꯧꯕ ꯃꯌꯥꯝ ꯉꯁꯤ ꯈꯤꯇꯪ ꯂꯩꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯊꯥꯡ ꯇꯥꯁꯦ ꯈꯪꯕ ꯉꯝꯖꯔꯤꯁꯦ ꯑꯗꯨ ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯦꯟ ꯑꯣꯏꯕ ꯃꯨꯠꯊꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯅꯝꯁꯤꯜꯂꯨꯔꯒ ꯊꯝꯕꯤꯔꯝꯕ These are the Thang seven silas. Do you know what your respective silas are? I think your silas name is thoktraba. How this natural divided? How to divide this? And what are the? ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯃꯤꯡꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯂꯩꯁꯦꯝ ꯂꯣꯟꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯅ ꯂꯩꯁꯦꯝ ꯂꯣꯟꯗ ꯑꯗꯨꯝ ꯌꯥꯎꯖꯔꯛꯂꯕ ꯃꯃꯤꯡ ꯉꯥꯛꯇꯅꯦꯕ. Do you know what is this? It is a sword. ꯑꯩꯈꯣꯏꯒꯤ Anglo Indiaꯗ Britishka ꯁꯣꯛꯅꯕ ꯂꯥꯟꯗꯤ ꯂꯣꯏꯔꯕ Anglo Manipuri War 1891ꯗ ꯁꯤꯖꯤꯟꯅꯔꯝꯕ ꯊꯥꯡ ꯃꯈꯜ ꯑꯃꯅꯦꯕ. You can do it. ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯗ ꯃꯣꯏꯅ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯛꯄ ꯊꯥꯡꯃꯛꯇꯨꯅꯦꯕ ꯁꯤꯁꯦ. And this is a Burmese thang that used in 7-year devastation. You can also touch Nagaland thang. It's very heavy. You can try it. Do you know what is this? I have no idea. We can explain it. Please explain the type. This what is this for? What knife deal with this? Please explain. I have no idea. Explain them what are the purpose to use. Sigi salai thang hai sa akhoi gi ye ki matung ina akhoi gi surname gi matung ina akhoi se apokpa amamam leba. For example, I am a Naurindi person. I say Naurindi. Akhoi gi apokpa se Panthoi bi amadi nongpok ningthok se hai ba. Akhoi gi nongpok ningthok akhoi gi maina apokpa ku